NIA na fakhiba miyoi taret adu Manipur gi isudagi natheinaba hotnare. Handak da fakhiba American ama Ukrainian taruk ki thawngna India da akaiba leirui haina Amit Shah na hairi. NIA na handak fakhiba American ama amasung Ukrainian taruk na satharam liba thawng aduna leibaki security da thoidokna akaiba thogan bagi wafam leirui haina Union Home Minister Amit Shah na phongdokre. Adubo leibak asigi miyoi kayanati makoi taret fakhibagi thawdok adu hauzik Manipur da thokliba isu asiga mari leinahandana ba hotnare haina maral siri. Kolkata, Lucknow amasung Delhi NIA gi team amana American ama amasung Ukrainian taruk phaba leikrabani. Hariba miyoi sing adu Mizoram phawraga Myanmar chanaba honabada NIA gi team amana phakibani. Myanmar chanabagi lambi ama oina India gi mafam khara phawbada leibak asigi security da thoidongna akaiba pibagi wafam leiroi. Ukrainian adu Myanmar da chatlaga training tawnuba honabada lamkhangdagi phakibani. Makoina Mizoram da changlakpa matamda foreigners singna paigadaba permit loina rakhiba leite. Leibaki security da akaiba thogalakadaba leiragadi mapan leibaki miyoi sing changlakpada athingba thamgani. Adubo handak fakhiba miyoi sing adudi India gi security da thoidongna akaiba pibagi wafam leite haina Home Minister na phongdoki. Chaliba March 13 fawbagi manungda Naxalite ki ihum mapung phana namthagani haiba leinga ki phirep aduga mari leinana hangkiba wahang amada Home Minister na hai. Naxalite singna mamangda chatharamba attack singa manaba mawongda leibak asigi mafam amatada khudong thiba thokdok thogan bangamdre. Manung hanjinba mafam singda semgat chagatpagi thabak thorum sing mapung phana paikhatpa maramna Naxalite ki ihouda miyamna sogatpagi chang hantarakle. Haukiba March 13 NIA gi team amana airport ahumdagi American ama amasung Ukrainian taruk unlawful activities act ki makhada phakibani. Hariba American adugi maming Bandit kawi. Libya da leiduna mafam adugi civil war da saruk yaruna bagidama kumja lisingani kunmathoi da pharaga jail da leiruraba miyoi ni. Tungda mahakna Sons of Liberty International kawalub ama linkhatuna conflict zone da leiduna lup singa military training pibagi thabak paikhatuna laki. Harbar Ukrainian taruk adudi Harba Petro, Sylvia Taras, Ivan Sukmanovsky, Stephen Kip Marian, Honcharuk Maxim amasung Kamiski Vector kawi. NIA na file tawrakiba FIR gi matung ina Ukraine macha tara mari India da tongan-tongan na changlaki. Hariba miyoi sing adugi manungda taruk Guwahati da changlaki bani pali.